Maheiroi Nupimacha Amada Shakhangdabasingna Khut Tharamba Fesok na Hakchinna Louwe Haina PHONGDORAKLI Federal Student Organization Khangleipak Fesok Headquarter ki General Secretary Publicity CS Visanta na kudek biduna thadorak pa chero lamada Porompat Police Station na konba Ketri Vengun Mamang Tingda yamna tamthiba amadi miyoibagi minungsigi wangmada thokiba nongmai kapsalambagi thawong akanba mawongda condemn tawi gari amada tongduna lakpa Shakhangdaba miyoi kharana Ketri Vengun Mamang Tingda laiba yum amada nongmai kapsalamduna kari sukhangdribi sahi 13 rom ta suribi sahida allies athoi apokpagi ming MD Imtiaz haidiba Nupimacha asigi ningongda nongmai maru ani panduna kudongthiba nanghankibagi thawongbu akanba mawongda Fesok na yaningdaba PHONGDORAKLI asigumba aki tujungningai oiraba thodok sing asena mitam mayam ki punsida aki tujungba thokale asigumba thodok asi Federal Student Organization Khangleipak Fesok na akan mawongda condemn tawri haina chirola sida makha tari